Uripok AC ki manung chanba Iroishemba Uper Primary School da hangba polling number 10/6 10/7 da shakkhangdaba singna changlaklaga polling agent Phamhandaba amadi Kihanba na chingba chatharakpadagi yam houraktuna EVM machine Thugaikhre Makha taba bot thadabagi thabak Pangthokhidre Iroishemba Uper Primary School da Inner Manipur Parliamentary Constituency ki candidate Thugaikhre masamak lakini yingsinke Yangshinba aduda mahakna hai ngasi thokliba thodok asina irang ase kanana karigidamak tawhanbano haito mayek semlatli maram aduna asigumba irang thokpa polling station asigi vote amuk hangadabani asigumba thawong ase makha chatharakpadagi election tawbagi kanaba leiroi Manipur kanba ngamgani haibagi thajaba leirakloi haina mahakna makha takhe amaromda thodok adu hakthemnana thengna hobe voter amana hairakpada Meeyam na vote thadaba lakpa check tawnaba leiriba security personnel leina khulai paiba karam na polling station da changalakpano khulai paiba changlakpadagi irang asi thokpani BJP gi polling agent natana atopa agent famba yaroi haibaside democracy nate asumna tawgadaba oirabadi vote thadadrabasu yai haina pendaba wafum kaya phongdorake Masagi apama mihut khanjagadabagi mayam thoksareiba adusu lan maraksida haidi solution am porakani haibagi thoksareiba mayam se tasena masai apama namandagai haidi agent ga se tanthokhiba leiriba agent tanthokraga makoina yaba party dugi donduna hek phamalanguma kaino tori se duna si akoi adu taragadi akoi solution se akoi manipur da sori se kanana sori no haibase sum khangakpadong tawre ngasi election numisida kanana manipur se sori beno haibase khangpadum tawre aduna akoi na haijaning badi Sigi election kutau sidi yaroi aduna huziki problem lady ba singse loina hanba polling booth loina hanba haibadi problem lady myam se every polling myam se loina hanba democracy gi wahan thok leitre electoral politics gi wahan thok leitre constitution gi wahan thok leitre adu kari no koina manipur sida koina laidu koina lady ba prajati lady ba improve lady ba yellow myam se akoi kanana kanduri no haibagi poto lae aduna ongtang asi myam ongtang punjan minaraga lady administration lady punjan minaraga achumba gi tamte stand tawrakanda amta fight to minase natradi akoi manipur loidani Moi hoji khulai paiba do BJP gi mi oramba ya daka oide ado BJP sarkar na aina haining diko BJP sarkar na BJP je adu ka haning bo ragadi mamang candidate mayam jida ma paisa pi bani khangde haija bani khangde khoiram jabani khangde noi bo le pira no ai ankat je kazar ge hayo adu tadi akoi kaido bo thadaba thong tawi ki ule tana nongan badi no mitabo kaido bo thada tawi irang jin sahi ma phara bani moi na ngasi bo ta control tawi hairi se ching da tawra tamgadi tia gas kaptana khotana adagi na singa si bo da tawrijini akoi uji manung da changi ade adu akoi na manung da changla ko bo thada ge na manung da changbada di phone lawi adu du ka khulai pai ba moi khara changbada di kaido bogi moi pau phangna ga ni phangna rangani soina gi pau phangna bai na tra moi changna ri do ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯂꯩꯖꯔꯤꯕ ꯃꯐꯝ ꯑꯁꯤ ꯎꯔꯤꯄꯣꯛ ꯑꯦꯁꯦꯝꯕ꯭ꯂꯤ ꯀꯟꯁꯇꯤꯇ꯭ꯌꯨꯑꯦꯟꯁꯤꯒꯤ ꯃꯅꯨꯡ ꯆꯟꯕ 10/7 Iroishemba Uper Primary School ꯑꯃꯗꯤ 10/6 ꯍꯥꯏꯔꯤꯕ polling station ꯑꯅꯤ ꯑꯁꯤꯗ ꯂꯩꯔꯤꯕ ꯑꯩꯈꯣꯏꯒꯤ EVM ꯃꯦꯆꯤꯟꯁꯤꯡ ꯊꯨꯒꯥꯏꯔꯝꯕ polling booth ꯁꯤ ꯊꯨꯒꯥꯏꯔꯦ ꯍꯧꯖꯤꯛꯀꯤ ꯚꯣꯠꯁꯤ ꯃꯐꯝꯁꯤꯗ ꯄꯥꯡꯊꯣꯛꯈꯤꯕ ꯚꯣꯠ ꯑꯁꯤ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯣꯛꯁꯤ ꯆꯪꯕꯒꯤ ꯇꯥꯏꯞꯇ ꯚꯣꯠꯁꯤ ꯄꯨꯔꯥ ꯀꯥꯏꯈ꯭ꯔꯦ ꯃꯐꯝꯁꯤ ꯚꯣꯠꯁꯤ ꯂꯧꯕ ꯌꯥꯔꯣꯏ ꯍꯥꯏꯕꯗꯨꯅꯤ ꯍꯧꯖꯤꯛ ꯃꯌꯥꯝꯅ ꯇꯧꯔꯤꯕꯁꯤ ꯃꯐꯝꯁꯤꯗ ꯏꯔꯥꯡ ꯊꯣꯛꯇꯨꯅ security forcesꯀꯤ ꯑꯍꯦꯟꯕ security forcesꯀꯤ ꯑꯍꯦꯟꯕꯁꯤꯡ personnelꯁꯤꯡ ꯊꯣꯝꯖꯤꯜꯂꯛꯇꯨꯅ ꯃꯐꯝꯁꯤꯗ ꯂꯩꯔꯤ ꯍꯧꯖꯤꯛ ꯑꯩꯈꯣꯏꯒꯤ handak pangthokiba 35 suba mikhal asida RPI gi mirek oiriba Maheswar Thongnauta masamak mafam sida laktuna leiri mafam sida lakpada Maheswar Thongnauta na khongdorlibasi hauzik sumaina Manipur kandaba yade haina tawriba talak asida pangthoktaba yadana pangthokiba mikhal asida asugumba ahenba sakti sijinaraga mikhal asi pangthoktanaba amadi pangthokiba mikhal asida makhoi gi apamba candidate sing mai paknaba amadi makhoina ngamnaba nampu sasonda Tourakpadagi mami uragliba asina Manipur si kadaida kamdona karamba mayona pugadoribano Manipur si kanma ngamgadoribra haibadu achawa wahang aduni Maheswar Thongnauta masamana phongdorlibasi aduna mahakna hariba wafam si Manipurda hojik ngasi pangtholiba mikhal asida asiguma pamdaba thodosing thokliba polling station polling booth khudingmak election asi amuk hana ri tawraga nauna pangthokadabani haiba wafam du Maheswar Thongnauta na phongdorlakhi hirmes gi matangda Kelvin Hudrong loina Times of Manipur gidam podonjari ba Hemchandra Sagol Sem Iroishemba Uper